THOUBAL Police Station KONBA MOIJING MASHAK KHANGDABA KHUTLAI PAIBA Meeoi Pharaga Punaba Hotnarambada Nattana Nongmei Ahum Rom Kapshillamle haire Thaudoga du All MOIJING Coordinating Committee Amkokna KONBA Mongda condemn Tauboga Loinana Athubada Mari Lainaba Singna Singdorakadavani Haina demand Taurakle Sakhangdaba KHUTLAI PAIBA Aduna Pharaga Punaba Hotnarambada Meeoi adude MOIJING Awang Laikai Ithat Mapaldagi Muhammad Jamir Chahi Kontrataru Apokpa Jahur Ali Kawi Haire Hiramasiga Mari Lainana MOIJINGda Laiba Amkoki Office Tangasi Pangthokpa Paugi Mifam Amada Amkoki Convener MD Amin MM na hai Thaudoga Singarang Ayok Pung Mapunga Minute Kundrum Tabada Thokibane Victim Asina MOIJING Iroi Pata Laiba New Model English School da Angangi Chak Thilamlaga School asidagi meter chamorom chatlaga leiba oil pump amada thau hanba changlakpada amubu machugi I-20 car amada lakpa masak khangdaba KHUTLAI PAIBA Meeoi anina kumtharaklaga mahakpo phaduna punaba hotnakhibane ngaihak pungnaduna leiringaida mafam aduna leiramba miyam chensinnarakpadagi sakhangdaba sing aduna nongmei round ahum rom kapshillamlaga mafam adu thadokna khonglei thuna chenkhibane laibak phabadagi asok apandi yauhodre adumoinamak victim aduna thaurakpa gari macha adudi nongmei maruna panbadagi akaya toi kharadi thokhe thaudo asigi matangda police ta complaint amasu tawkhre nongmei panbadagi akaya toi thoklaba gari aduso police na lokhatkhe haujik lamdam asida oiriba phibam asida aikhoi masalgi marakta KHUTLAI PAIBA singna chatharakliba thawong ase laibok thibane hiram asigi matangda mari leinaba singna midyeng changbiyo nakalamaromda school manak nakna nongmei kapshilamba aduna maram oiraga mahima sintamba lakliba angang singmi paiba poknare asigumba thodok asi matungda thokanbigano tangdu leitana ingna chikna leiriba khul asida pamdaba thodok sing thokhandanaba honabagi thawong thokhan Pamdaba thodok sing thokhanaba honabagi thawong ase khudakta lepkadabane thaudo asigi matangda mari leinaba singna adhubada sengdoktrabade miyamna akanba khongjang kaya changsinaba sem saduna leire hainaso mahakna makha tana phongdokhi ngasi phawda akhagi MOIJING khulda ngasidagi sahi kharagi mamangda jatti makol oe na MOIJING si adu manipurna adum khangrama bafamne adu ngasi makti all MOIJING coordinating committee mkokna yamna checksingna MOIJING gi Meeoi khuding makku akhone chingna mi khuding makku akhone monitor toroga ngasi phawda leijari hai ba marak sida atopa khuldagi sangsilaga natraga masak khangda mi ne sangsilaga sumai tor ba ba se masi akhoi khulda leiriba mi singi adi shanti thugaiba amasung leiriba horakliba angang singda tung yumbri ogidaba angang singda akitu jungu piba ore thoi maramasina kana gubna mai leiriba singna darka le basu emko ka wari sasi magi marale ram tarasu akhoi noda sinajagani aduga hectus nibu sagaga gan point fana bhona bhaiba se masi ta senga adi all MOIJING coordinating committee mkokna yamna masigi adi thodosi yam kadem tawi amasung yam nungai tiena koi bedagi manga thamjari aihaksi hujiki car I-20 black color sina khamaga makhoi ani chungthraga KHUTLAI PAIBA na nammaga aisi puna ngai gi tawre aduda ai ga muknare aina chatpe ngamoi haire adudagi anakpada laiba school gi mayam sing laikai gi singna thoga aga mak chelakpada tanarakpada makhoi chenkhre adu hairiba mi singsina aingonda kari maram gi tawbiribano aihak ngonda di demand tawkhiba khotkhiba kari gumba amata laiti chamchamna I chatpani aduda KHUTLAI PAIBA singsina KHUTLAI aingonda nammaga namfuda puraga tawribasi karigino masi amukta singdokpirau aingonda di kari gumba hana pawam su pirakpa laiti kai gumba su sugumba laiti makhoi hojik Manipurda sugumba mi pharaga paisa ko na lowbi aduga ko na badnama ma tawjinbi sugumba chatnabi ama yam kanna tawri masi mari leinaba authority singna su thigatpiraga makhoibu aingonda aina lalame aina chairak phangjage makhoina lale makhoibu chairak tibi